IDP singse khoi gi mamang da chu khoi hanjan lauduna chu lai aduga ngasi su khoi gi December gi tarik kunmari khoi yoksan kre December fawgi manung da IDP sing masa gi mayum hanjalan gadabani haibagi khoi tongan ba loop amadi sheso singna laurga su lai yu ngasi di khoi December loi gadawre no nini da ngasale haibada hamen ba tholaro adu masi hanjal laudaba IDP sing nana kari karamba thamoi wakhan leramgani masada wakhan handhaba wakhan chondaba khoji yum hanjama phangaroidra haibagi awabje makoida ju mi paiba poktaba nate amadi mayum hanjalan giba IDP singju hojikse ay yum hanjalle harga su ay subam laitaba senthokpham laitaba senthokpham thiba ya chapa mafam na state security force central force singna masagi aadhar card lahoroga punga sukta halakadamni haibagi sumba kanu jackson thorang chu lokhali lokhot pa manung sida su akoi tongan ma thoi daba thoktok kyam su tholei hoja masi December di loyer kadawre December manung da IDP sing hanjalan gadabani haibagi tongan seso singna lauri hoja masi akoi aso sang sing amadi state sigi lenga pai ba singna su akoi tana tagadrabra una usinadrabra amadi seso sing su akoi ninghan narpa akoi na laur se oiroi haibagi ninghan nagibagi mami som samgadra haibado ja aroi boina thambirmo ja Rakeshwar khwaidagi maruiba singi marung nga sigi oina khwaidagi maru oibani haiba tare ipai puna sa ilising kaya simga sagatuna thambiramba akoi ki Asia gi civilization gi motunba lamdam asida ngasidi seninau singi marakta imunai mutanan ba divide policy what British rule over his colonial Canada countries nga tawiyo mayam do ngasidi aduga sa manaba neo colonialism gi kanoma koina Blue Hills colonialism so hai ko singi lamdam ase colonize tawbagi mawang amada hingbagi masak amada ikone hingliba aduga hiram khuding makta soktha ba simadi phai haningai leitraba kunai amada aikoisi thammakanda apaba malhanbagi mawangda laibaduni masiki sabsabe example laibo IDP singna 2023 gi May 3 dagi ngasi phawda suffer tawriba aduga even suicide ki kano yaksal lakliba aduga to proxo eki oiba crime mayam phawda aikoina channel iba mental ki disorder la iba thawi yandana leitaba yaksal la iba hu sa ba yaksal la iba aduna mayam sing se yenga kanda ikoi isagi isninau ai I mari gi oiba ifrup cha sing asina ai yoiba lamdam sida misi loiraga lehan bagi phibam aduni internet displacement ama tholaga adusu khori naufam ta daba ka 1951 gi matung da lakpa koi gi mapan gi lakpa influx mayam adusu means mayam poppy plantation singba dagi lalhuba dagi khulai pai ba separatism gi movement to kangbu ama mapan dagi lakpa sing da ko sigi mayam gi impact tu laksalakpa mayam sina thu alibani aduga Rakeshwar hojik hairiba December da IDP singna manung hanjaloi IDP singna hanagi tanba December se IDP singna tanba thaduna IDP gi di thaduna natte haiba IDP jingi di khuduk ta hanjalalo haiba se adum haila avane December thabu gi manung da IDP mayam se magi mayum da resettlement tawbagi ngasi taliba demand je what government say assured to the IDPs, to the people of Manipur. Manipur gi miyam da makoina assurance ama pigiba kana pot ama khakni haibanida. Manipur governor to laiba governor na ngasai gi hariba government asina PR government asina mayam ama CSO mayam gi leadership Delhi gi Ministry of Home Affairs ki ting wari sanam to governor ka la kan wari sanam matung da la development mayam gi manung chanbada government ki maikei da gi Big statement amani habani tha humari mang ko aduna December fawgi manung da IDP mayam se magi khong hanjilalni haibadu madu pharet harga kano hoigi soidina togbiu haibadu ngasi di toroktaba mayam duna mi countdown numit taruk tare in ngai sel haibani da it's the symbol of oppression symbol of akogi suppression haibatare miyam gi uski media gi nainari miyam gi media namdhabagi di kholau miyam gi kholau ko gi namdhabagi we pos ama lakadori bani kholau du namdhabada natana magi right relevant right mayam che deprived to gi we issues mayam ma hojik thoi bani ko aduna haya mayam singa se thawoina ko gi tawdraga di democracy chatpa laibak si da ikoina hingubagi kari wahan thok leibagi haibani ngasi ikoina hingiba status da yamna akoina uri base Rakeshwar Manipuri masa amana kaido ngai Bharat ki prime minister gasi oibungam gadrane kari mang ba yawbrane Bharat ki oiba lami gi kwai makok chip of the kanasi bu Manipur miti masa amna ga oirakani atraga Manipuri masa amna oirakani gasi mang daga mang ba yabrane naval ki staff ki ko in all
aspects the Bharat ki president jibu Manipuri masa natra North East masa ai sukta thajaba dabagi kanoma la ibani ko aduna sigumba oisu sigumba pochak amakhakta ngasai gi hingakadi akoina sahi sang sine hing duran lakpa ipa ipu singi pi episode pikna usi gi makop oyu ko samu gi mamai uidok saruk pudi kan hainari ba mayam sing asigi pautak mayam sing asida ai khoi su maliam gi international gi phambak sida player aba oiduna lakpa community amani habani da ngarang na hantrate even Guinness World Record 3100 BC da natro sabon kangjei sibu aikoina kano si challi se Guinness World Record BC da 3000 gi mamang ai sibu angak pa kano natro sigi lakpadagi tongan na ikoi da akoi gi oiba national character lerega laksa basi anyway akoi 1949 da ngasai gi coercively merged tawrena khalaga so ikoi se isen ani thongna chandra ini magi right to self determination phangna bagi movement ama leijagra matung da within the constitution of India since 1950 da leiba right mayam du so ikoi na matak jana phangna ba honna ba phang khidra bane ba adu mayam je yenga kanda makoina aikoi gi right mayam singa se phasana malem gi satna kanglon gi leidiba mayam singa sigi makha da like ka UN gi 48 ki Universal Declaration of Human Rights December thama yam no woi bani December 10 International Human Rights Day akoi pangthokri bani then December 12 to pilan 1939 gi akoi phangda bagi kana tawkri bani hari mayam sing adu gi matung da akoi se mera pai bi gi nisha bandi gi thokta ngasi paw miot minai gi nainari bani aina samjal ai di aroi bada rakesh kari sunati IDP singda ngasi tawriba kanu singsida operation gi mami ama tari se kari no hayo matamda ikoi da thawoi da Bharat ki kanu singsina oiba magi geopolitics yumpham oirakanda Manipuri gumba North East ki buffer kanu magi India gi buffer gi state oina laur kana samban gi chawgidar oina ke thamba gi motive se masi da gi ikoi kamai na thoka de ge se masi akoi angtang khanba matam oiri haina miyam khanamina ga dongni haibani da masi malem gi lu na yaba potni samaina akoi na hingalliba hingiba pot mayam singa sida Bharat chaura hai shakti leire haibo Bharat na tauge haiba mikupta numinini pha ana tawbo ngamga tu posak se tawoi haiba gi mawong da thawoina taholak pa se masi akoi tasengna adum khara su singna gadabani haibani maramda numi taruk ni taret ni sigi manungda akanba kana government sina IDP singa se masi hanjal hanaba honabagi step se mik asi maktagi moment si maktagi tawraga haugadabani adu natraga di miyam gi achauwa hau la 2026 siju hek hauwa January tha asidasu kan miyam gi ihau pendabagi ihau mayamna 2026 su haugani moina shanti gi paujin kar ti pirakani piraga sumadu gi wahan top lairoi haibasi mangjuna khallakanda asengba shanti thamba ngamba Bharat ni particularly ngarang na handa tarung bangga kanu da nomai kapsalaga ngasi de popi thaba lepani Christmas ki ya pa heta paujin piraga loi ke do nati panamakshi yenga kanda akoina hope that akoi asa tawi maramdi lakpham thokpa sumado lakpham thokpa matam chana lakpham thoga di shanti yep to sengna hanjilakani trust TV tari base masih build up tawna ba ako gomi gi market gi aseng hotna gada bani aduga lairiba arima matam khara tun to haudringa gi still kan adum sakti leiba Bharat kumna sit tawrakanda with any means hanjalan mangam ya base thamakanda madu torku oisinu haina asa tawi toruktragadi miyam gi ihona 2026 ko haugani ha thamge ko takachari oja yamna mrik chumo hone jan thambi se ko IDP sing December fall gi manung da mayum da hanjalan biu hai bagi akan ba khongjang yam changchang khre do ngasi dagi di ko December loi ga da base ni mitul tar ini da within 8 days kakta ngasale adu anobo chahi la ga su kari gumba December tha loiram da gin mi manga turun sigi manung da kari gumba on ba ma lang tragadi anobo chahi phana la ga su mamang da haugi ba dum tasing ni munang mutaina ba amadi hau horok ba haibase ta mai oina tara leirabani haidun lo shalto jan thambi je thakchari waja yam chumma wa phom kya ma ngasi morning analysis asida mapung phambi da